Railway Minister Suresh Prabhakar Prabhuna Tupul Railway Station ki building Friday sang tunnel number 12 gi safety tunnel khutpagi thabak hongna ba Imphal da urep uyung tamkre UNC ki economic blockade na petroleum product yauna nongna season agara ba port ki mamal haingai leitina wakatre nong makhattagi hena season na ba petrol leitre amadi UNC ki economic blockade ki mayokta mafam kharada counter economic blockade chataba hokre ITV Pau Miyang Tabid Basimu Taramuk Siri, Pau Sanuna Pizari. Union Railway Minister Suresh Prabhakar Prabhuna, Tupulgi Railway Station Building, Portal number 2 gi Tabak Hona Namadi Quadi Sangba, Tunnel number Tarani Twigi, Safety Tunnel, Hut Handabagi, Ure Uyung, Ahan Bamanipur Rifles Padded Ground with them Cray. Northeast Frontier Railway Nasinduna, Pamtokiba, Toramadu, the Manipuri Governor, Nazma Heptula, Manipuri Chief Minister Okrimi Wobi, Union Human Resource Development Minister Prakash Javadekar, Railway Minister of State Rajan Gohan Amadi, Deputy Chief Minister Gai Khangam, Transport Minister Dr. Ratan Kumar, Forest Minister I Hamosandra, MP Dr. T. Maina, MP Thangsu Baiti Susalgaki. Chief Guest for Manipur Governor Nazma Heptulana, listening to the Mangadagi National Project Amo in the Pakalagiba, Ziri Tupul Imphal Railway Project Asina, Landamasida Chauna, Ahomba Purapunam Lagani. Ek is policy Lapagaloina Southeast Labak Singa Awang Nupoka Lambi Tongi Pibam Pagat Hanbak Tangai Fade Railway Ministry na Apiba Matam Gimanum the project asi Lusinduna Lamdamasig Sal Tungi Pibam Pagatana Mahona with the Mating Oyensi Amarumba Labaki Sakot Rangki Tabak Packet for the Ban Blocket na Ayat Papidigan Haiki. Manipur is a landlocked state and by and large its development deficit has been attributed to poor connectivity. Access to the state through land routes is very restrictive. With the coming of the railway lines, there will be a sea change in the connectivity scenario and we can look forward to sustaining economic activities happening in this state. Chief Minister Okrimi Bobina Ziri Tupul Imphal Railway Line asi Lisimani Supna Marida Matamdugi UPA Government ki Prime Minister Dr. Manmohan Singhana Urep Yung Tamkibani National Project ama onduna India ki oina pakatpa National Project Kuntra Marigi Manungda Yaubani Awang Nupokta Ahen Bamijeng Tamduna Lambi Thong Sanahan Pakatpa Project asi Tangkang Kiada Lusinda Bapandam Tamlabasu Matam ki Sayed Naba Ating Bakiana Lusin Bagi Matam Tangkarakani State Asida Paikal iba tungan projects in Matam Chana Lusin Binaba Union Minister Sina Prime Minister da Taksin Bill Haiki. Before 2020, initially it was target to reach Tupul by 2012. You know, there are a number of problems, frequent burn blockade, insurgency problem, and also shortage of working season. Because of that, there are many other reasons. We cannot achieve that target that is before 2012. We are supposed to reach Tupul. From Tupul to Imphal, it is less than 20 kilometers. If once it is reached up to Tupul, it can easily bring all the essential communities from Tupul to Imphal. It is less than 20 kilometers. Union Railway Minister Suresh Prabhakar na awang numpok sakot pahaybasi India sakot pani. Sarkar asna awang numpok ta ahen meeting thamduna sakot hana bathabag yamna paikali. Pandamasigi makada sahi kharigi manungda Manipurda railway line soidana yorolagani. Khwaidagi sangba tunnel amadi khwaidagi wangba thong legadoriba achauba project asi lisingani subna kungi mamangda loisinduna Manipur miyamda khusinagani haiki. This has been sanctioned by the railway board, but we will do anything more that is necessary. But point is, it is not that we are doing something as a favor to the Northeast. This is not for anything else. This is a commitment to the people of the Northeast. We realize that one of the best people in the country are living Northeast.
They are really great in heart. They always think about others, God-fearing, nature-loving, but unfortunately we are not enough for them. So it is duty. UNC की economic blockade ना petroleum product याव ना नोमदा season अगर अब port की ममल हाई निगाह लेते ना वांकट करे नोम खत्त की है ना season ना बा petrol लेते Manipur da petroleum products in that level the later high na nasi IOC की chief divisional retail sale manager cum state level coordinator is Ibumo Tonga ISTV news ga unabada phongdorakli Congress Baban BT Road tlayba Imphal divisional office ta makha tana unaba adu da makam high kibada hojik ki oina Manipur da petrol gi stock asi kiloliter chama kuntra hundoi masi no maktak mak season na biya khigani diesel gi oina kiloliter chatret Taramapan asina numit humni fawa season na biya khigani kerosene gi oina kiloliter lising ama chama tara nithui asina numit tara tarukni season na biya khigani LPG ki oina metric ton yankhai manga khaktamak ngaire masisu no makhakta season na biya khigani ATF ki oina kiloliter chama yankhai manga laire masina numit nipani kona khigani haina phongdok laduna hojik khatkati da petroleum production puba gari chama yankhai manga panduna laire masi manungda petrol tanker nimpumapan diesel tanker yankhai mapan amadi LPG bullet tanker kuntra nipan kerosene puba tanker taret amadi ATF puba tanker anini gari singasi Imphal jiri lamida puraknaba sarkar ga akhanaba mifam pangtutuna khanaba laire Maramaduna makhatana Manipur da petroleum products singi awaba yamdrabada chayol amaromdi mayok nakhigani haina phongdoki Warakliba thaugi stock ki phibam asida Manipur sarkar na mijeng changbiduna matik chabak kanboy security galwina athuba matamda sinbiduna consumer affairs ki commissioner da cherol amasu IOC na ngasi isinkhre haiki अखोई जब क्लोज कोऑर्डिनेशन होना अखोई न जामना होना जो तुना अखोई न गवर्नमेंट अखोई की रिक्वेस्ट हम जे नीति के अखोई की स्टॉक पोजीशन अखोई न गवर्नमेंट हाई जे अखोई द नसे की सिक्योरिटी कोम्बोय अखोई द पीबी रगा अखोई की प्रोडक्शन से अखोई की पोसलागा मयाम की सेवा तो कन होना जब सी नसी अखोई की हाई लेवल मीटिंग अमा अखोई ऑनरेबल सीएम की द तौरगा अखोई की फिबम सी अखोई की जेंगा अखोई की लेरिबा खुरिदा लेबा गाड़ी सिंग दो अखोई की जिरिबाम लंबी रोमदा पुट्रोकिन भाई अखोई द डायरेक्शन पीबी रखी अदुगी मतुंगिना अखोइना अखोइगी ट्रांसपोर्टरसिंग अमसुंग ड्राइवरसिंग दा अखोइना अपील तौजे मयामगी जेंबिरगा खनबिरगा अखोइगी वारसु वाना अखोइ गारिसिंग दु अखोइ जिरिबा मथुबो बिरना बाहायना अदु थौदोरगा अदु लाखदा नुमित निनि हुमनि यमि चंगिनि अदुगी मनुंगदुदा अखोइगी नसाइगी हाइजे जिरिबाम जौरपदा अदु जिरिबाम जौरगा अमु अखोइगी इम्फाल टाउन पसलगदा नुमित निनि सारपा अखोइगी नुमित मरी मंगा मुक्ति अखोइगी हुजि प्रोडक्ट पसलगदा मुखम चंगद्रा हाइबगी थाजेबा लै Nakalamarom UNC na National Highways in the Sathariba, Matum Kataba economic blockade ki mayo to Tampaki mafum kharadan nasi digi counter blockade Chataba Hukre. Nasi Kurai Konsum Lekai da Kurai Konsum Lekai upon the Maira 5B loop Amadi YOSC Kurai Konsum Lekai na Imphal dagi ukul tam na puki gadaba Potsai kya Lautaduna Puhan Kidre. Sathariba Kongzanga Sig Mari Lenana, Nupi Mana Pongdoropada, UNC ki Matum Kataba economic blockade asina Maramoiduna, Tampaki Lam Singa, no Mada Changa Bayadra Polam Singi, Awaba, Mayok Navargi Batakta, school Chakadab Angang Singi Gari Tau, Pulatabana, May Masin Tambadasu, Jauna Kaiba Pire. Maramasana, UNC na Sathariba economic blockade asi, Handoktriba Makai Imphal dagi ukul da puki gadaba, Polam Sing Matum Katana, Thinkigani Haina, Pongdorakli. Wadi pula wamina batabani hauja ko ngasi dagi hauna hayang dagi makha jathana makoina blockade hek tok di makai akoi matam kaktina akoi ki sugumba akoi ki control blockade adum tawgani akoi ki kana ba kitang khudong cha ba ki damuk ngasi Manipur pajami am kari ki damuk changwan wahali baji ba hauji angang ju like tam bang ta chana dre thauji phangda dana Amaromda Imphal ki Khuyathong ki mafam singdasu thangmaiban United Club na maru oina Senapati Maikai tamna chatkadera bus singdagi pochai sing lauthaduna blockade hokre mafam adura leirama thangmaiban United Club ki miyos na phongdorakpada UNC na National Highways na matam kaktana economic blockade tawrakpana tampaki miyamna chawna awaba piribasi handoktriba makai thangmaiban gi area dagi singilamda pukigadaba pochai sing lauthabagi khongthangasi makhatana chathakigani loinana makhatana economic blockade sing chathaduna leirabadi Khuyathongda Chingilamda Satkigadaba bus singi parking fawba oilway haiba wafum sing phongdorakli amadi Tampaki lamda leiriba tongan ba furup sing magi jaga sing asiguma makhalgi counter blockade sing asi sathabiu haina phongdorakli Hojik Sathariba economic blockade asina Manipur miyam da piriba saithengi matangda Dalit Sena Manipur state ki apunba mifam amana kupna khanakre sarkar na su miyam gi ayaba yengduna athuba matamda warosin puraknaba honabiu hari
Institute of Bioresources and Sustainable Development IBSD na pangthokadriba Global Sustainable Development Summit towards UN Sustainable Goal Manipur the Governor Nazma Heptullah na Rajbhavan da hodokre. Tharmasida Summit asigi Chairman su oiba IBSD the Director Professor Dinabandhu Sahu su sargaki. Tharmasi IBSD na sinduna Northeast Development Foundation ga kusamnaduna December gi manga amasung tarukta Netfi Convention Center Guwahati da pangthokadabani. UN na lisingani sumna kuntra fawgi manungda mapung fahanaba Sustainable Development Goal taratare thamli. Goal sing asidagi khara IBSD na grassroots tagi lokatuna global gi thakta pukhatnaba hotnagadawri hari. National Hydropower Corporation NISPC na sinduna Rajbhavan da National Awareness Campaign on Energy Conservation 2016 haibatin da state level painting competition na Rajbhavan na pangthokre. Category A da ahanba anisuba amasung ahumsuba taraba mahiroi ahummak mathang thagi tang 12 da Delhi da pangthokadaba national level painting competition da saruk yagadori. Manipur State Legal Services Authority na sinduna National Lok Adalat Thauram Chera Court Complex da pangthokre. Lok Adalat asida bank ka mari lenaba case, family case amadi accident ka mari lenaba case kaya amarum loisinkre. Christian Network of Positive Women's na sinduna tarelak suba biennial conference ma Mantri Pukri da laiba St. Paul Retreat House da hokre. Numit humni chumna chathagadaba conference asigi hawdokpagi tharumda TBCI gi Pastor Namlai Zimek, ABC gi Deaconess and Chonchon amari Horticulture Department gi AO Loya Lakpa Nongthumbam su sargyaki. Bharata Classical Music pu hena chapar hannaba Society for Promotion of India Classical Music and Cultural amongst youth na sinduna Rajbhavan da hayeng amadi hangsit ISRD Garida sitarist Ustad Sahid Pradesh Khan gi ahamba thorum sing pangtholagani haina ngasi sangatpam da leiba St. Anthony School da unaba amada Society asigi founder Professor Dr. Kiran Setna hongdokre. Moregi tukan ba bank sing da customer sing na sell thazilakta lakpada achawa awaba ma mayoknari hari ngasi SBI bank ta sell thanjinba amadi lokthokpa lakpa singi migi masing yamanbana chawna khudong chadaba miyamda mayoknakre. Amaromda lupa chamga amasung lising satpi miyamna kaitu kaisinda khudong chanabagidamaka state asigi district mapanda leiriba sub post office yangke mangada miyamna sel kaiba amasung thamjinbi yagani hayengsu post office sing thong hangani haina Commissioner Finance ki cherolamana khangalagri. M2 Committee NGO gi Joint Administrative Council na Manipur Sarkar da thamkiba Charter of Demand thabak oina onthoraktabadagi mayokta lakiba November gi tang 15 dagi nimit hunu chupna mass schedule lip lauragani haina JSC gi President Khaide Manina Paunsina phungdokre. Masida miyamna makoibu warubiganu haiki JSC gi manung chaliba department khudimangna haiba mass schedule lip asida lobinaba appeal tawri. May humigi mass schedule lip asu lobigi strike si chatharapada government adababada machi lendragadi November 15 di akoi kari tawgadage haibase amuk hanna khanna lerega henna kanba khongjangda akoi employees singi dabi phangnanaba akalma makhalgi democratic movement aidi dakar leibasingdo adu changsalaknaba akoi honagani. Desam gi mahiroi police na faduna otne kiba police personnel sing dandipiu haibadabida mahiroi kiana Chief Minister tamna thomjilakre. Yamlaba mahiroi sing aduna ngasi numthil kasam pataleba desam gi office tagi Chief Minister banglo tamna chelaktuna Chief Minister gi gate ta phamjinduna makhoi gi demand piu haina kholau ke lauki. Security personnel na mahiroi sing adubu nupilal complex tamna tathuki khongjang sangsilingi charekta nupa police na nupi mahiroi sing masa soktuna intui haiba wahudagi mahiroi sing akan mawai bata sizinaduna police sing chai thangki. Desam gi Secretary General and addition na makoina taliba demand phangdu bhawa sangsingani haiki. khongang sing tabilaktaba taragadi akoina sidagi hena kanba Manipur government ki office sing thingjinba yauna mahaulang thokpa yauna makhal makha kya gi hena kanba akoina khongang sing changsinanaba akoi desam gi volunteer khudimang na koi sem saba lore.
Handak Bharat ki Prime Minister Narendra Modi na black money thingna na balokal gliba khongthang asig matang miyam gi signature campaign ama sinjamai bazar pang thukre Bharatiya Janata Yuva Morcha na sinu chathagiba campaign adu da sinjamai kendra da BJP ki mirek oigani hairibi pukrambam ongbi irom soni na lusingki campaign asida yamba miyam na masamasa gi apamagi matungina soitauki Amaromda Bharatiya Janata Yuva Morcha Manipur Pradesh nasu signature campaign haudokre party ki office ta pangthokpa signature campaign haudokpa aduda BJP North East ki organization secretary Ajay Jawan BJP Manipur Pradesh ki president Babananda Yuva Morcha ki president P Somojit amadi MLA Viswajit chu sargaki Ajay Jawana hanaki prime minister ki khongthang asi corruption amadi black money ki mathakta chathaba lal makhal amani haike MLA Viswajina Prime Minister na lawriba phireb asi thagatam thui haiki akhoi ngasi Bharat ki Prime Minister na akhoi gi damakta larabagi damakta akhoi gi kalyan oiba yaraba poshak ama akhoi ngasi sinbi base si gi damakta akhoi gi Manipur da ju corruption order lairoi black money sing mang gimna mang na bagi damakta tawrai ba poshak che manaba kunai da thakta thamna na ba laraba ina kunba manana ba torok pose sigi part amani haiduna hayeng amuksu akhoi media gi isini naw thingda khumna na ba tawre har ka ngasi je celebrate tawsi Manipur Sangai Festival ki damakta media house sing gi darkar leiba miyoi sing gi ming pislakna ba all Manipur Working Journalists Union na khangalakli media house khudimaki darkar leiba card sing sanabagi damakta editor singna hayeng November gi tang 12 gi ayu pung 18 dagi tang 15 gi nungchil pung 3 phawgi manungda reporter amadi editor sing gi photo passport amaga loinana isa gi I card ki Xerox copy amamam Manipur Press Club ta pisilakna ba khangalakli Makatana darkar leiba vehicle pass long number gari ki registration number amadi che sang sing pisin biu hari Amaromda lakiba tang kunmari da city convention da pangthokadriba international tourism mart ki damakta print media ki representative amadi electronic media ki representative ani ki passport photo amadi I card Xerox copy amamam pisilakna basu amjugi general secretary jitngomana thokpa cherolamana khangalakli hojik paugi markana atem bregma tobis Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sunshine Tutorial Center, Wangkai Kachel Asangbi, admission open. Revision course BOSM 2016 from 5th December and new foundation course BOSM 2017 and 18 from 14th December. Our faculty members are ex-head examiners and many renowned resource persons. Come and join. For detail, please visit the office of the Sunshine Tutorial Center from 4:30 to 7:30 p.m. Masi Awang Nungpokki Ahanba TMT Bars Industry ni. Industry asi 1993 ki December thada linkhatchakibani. Saiji TMT Bars asi German technology na sajabani. Saiji TMT Bars asi Awang Nungpokki ising nungsitka yamna chanai. Aikhoina yum sajabada TMT Bars asi sizinajai. Saiji TMT Bars sembat sagatpa khudingmak aikhoigi marupni. Break matuna bayam tara noksari Panthrebi Housing Finance Company Limited Imphal bu okpagi thoromama pandamna sinduna chingmerong daleba Classic Grant Pangthokre Thormaduda Manipur Giving Total Simasana Java Company Asigi Chairman cum Managing Director TS Hemo Amadi Pandam ki President Is Dilip Kumar Yauna Miyoi Kyana Surgaki TS Hemo Amadi Maki Company Asna Miyoi Kya Butaba Piba Amadi Miyamda Kudong Chaba Fangali Haiki Ningthole Simasana Javana Economic Blockade ki matangda Sarkar na karisu tobungamdana leiriba si Sarkar ki asonba adu uthokpani Sarkar ki araiba sakti sizinaduna miyambu wahaluidabani haiki Mi khargi mabasina ko asuk yamba mioi la kayam gi lan kun mai mangagi kasi sakhau da ko gi kai habitare etek to rei bisi kasi ga me ram le da bu masi su yen ra lai ba ho ja ngang ma mama school ngarang dagi thau phang da na gari chen da ngang da school chak ta ba ko ta ba adagi school ru he na mam le khre adagi mama pa da thiga da mama pa sing su thau leite adagi fare thau du black te the sai so si paisa gi nusa gi de kai ba ya do ya mo problem le se government kai to gi sin government kai to le government nam le gi ba gi to ngam ko au ji ko sum I pau ke no ta ja da thau ko gari ma ya ma ching ko gari ma ya ma mo ji pai le ga le sang ya da asi ba ya ji government nam le ga di
कई मागी अरब शक्ति तो सिद्ध पुसलम होनागदबो security matik chana pide ka hai tabada ya wai sai da kana da MLA ka do ma ba koi gi security ga lai doi so mari mata da security tham doi so ko miya gi chakhau hoji miya lo wari ba miya na hai da khagi si koi kanna ga makta kai do security matik chana le if ba da safety minister gi da da ai ba minister MLA le security ma ya che lo tho ga khabi ai miya ga dong ta mo ta mo ise na miya mus maru wahan ba ya ne maram sa go ga di koi tausi adu masidi sumada sum tawle ga di ma bai da di kai la ka da ko gi praja gi marta miya gi marta ma se communal feeling ga la ka ne YTV Lakol dagi Sports University Hongbi Aroi Union Minister Bizai Goel na Thobal District Praja Miyam bu Mirai Bibasi Pende Haiba Wafam Singh Nasi Pangthukiba Wangjing Bazar Chathakiba Dharna Duda Phongdokre Lamdamasigi Praja Singbo Apangba Siganu Thobal Jila da Adumak Sports University Sabiu Haina Ngasi Wangjing Amadi Kairin Bikoki Naha Singi Apunda Body Amo Oriba Dynamic Youth Development Front Wangjing Singuna Wangjing Bazar da Wakat Mifam Chathaki Front Nasigi Secretary Surum Joina Sports University Asi Congress Amadi BJP Ginate Sports Pamjaba Miyam Gini Haiba Wafam Thamki YTV Lakon is supposed to be Saroi Haibate, the same Manipur BJP Jina, Toman is the lady Badugum Lava, Namdabasi Prazasing, is what Pamjaba, by Kurimapu Sinabani, Madamaman Haiba, Bana Hailiba, Aduna BJP State, Unina Hailiba, Vizuela had a Mamam Zade, Mapam Zade Photo, Divide Makadi, Ataman Kariento. London Sida Kundaminari Bazati Kangu Kudimaki Kalaga, Sports University as YTV Kuno the Saba, Hobiro Haina, Sports University Demand Committee, Thobal District Secretary, Rosena Thadropachirolamana, Kangalagli. Amarumda, Manipur Miam Nakam Tang, a Waraba Matamasida State Sarkarna, Sasan Salaiba Namdrabati, PR Lehenbana, Achumba, Oiroja Haina, Senior Advocate Kaide Manina, Nasi Makimim, the Pangtupa Paunis, and Unabada Fundo Cray. Magna Makatana Haikibada, UNCina Economic Blockade, Numitarani, Chupna Satarakiba, Sigmatanga, Sarkana Kaisu Tawdana Laisili, Sarkar Lay Habagi, Sasan Tobangam Drabadi, surrender to Gunafari Haiki. Sasona say, later was a subman Rabanina. I could government say, could one Tangalaga Sasun Tobangam Dre. I could pilot three. I could one Tangalaga surrender to Vira. Aduga. Article to whom Yankaimanga. Of the Constitution of India, Aduga Article Tohum Yankaitaru Constitution of India gi Makada President Rule Taunanaba Governor recommend to Bugi Tangai Fadabadu Oirabra Haina Kali. Remembering former Prime Minister Indira Gandhi, United Youth and the United Manipur Haiba Wakalonda, Numagi Oiba, Youth Political Convention Mangasi Mantripukri Leba Okram Henry Yum the Pangtokre. Wangkai Youth Congress Committee Amadi Wangkai Block Congress Committee na Sindana Pangthoki Batharamaduda Indian Youth Congress ki General Secretary Dayan Hussain Manipur State Youth Congress ki President MD Amir Hussain Amadi Okram Henry Amadi IMC ki Deputy Mayor Maibon Famina Chimbamiyo Kiana Surga ki Dayan Hussain Congress Party na nahasumulum nalawi lakliba General Election si Congress Party na luna khangadabani haiki भैया हमारे प्रधानमंत्री जी नागा हाईकोर्ट साइन कर लिया मणिपुर के चीफ मिनिस्टर को कोई पता ही नहीं भैया इसमें सबका स्टेक है सबका कंट्रीब्यूशन है सबका मतामत लेना जरूरी था अपने चीफ मिनिस्टर को पूछा नहीं मणिपुर को लोगों को भी पूछा नहीं अपने टेबल बेड में अपने अकॉर्ड साइन कर लिया ये पब्लिक के सामने लाना चाहिए Manipur Sarkar na assignment to local body yauna atop hiram kyada season nanaba chahi gi oina piba non plan gi sanfum asi hengkat piu haina all Manipur Municipal Council and Nagar Panchayat Welfare Committee ngasi Manipur Press Club tapang thokpa pawmi sing unabada phungdokre Lilong Nagar Panchayat ki Vice Chairperson su oiriba Arambam Urmila Devina mamang sahida pi ki sanfum gi yenarubada handaki chahida thadaragi sanfum asi asuki matik hantare musina hiram amata da chakhu thawangi thabak ningthina paikhat ngamdre Chief Minister da memorandum of pisulagani matik chawba paukum phangdrabadi democratic oiba khongjang sangsingani haiki Assignment to local body hadina akoina assignment to local body and other aided institution na akoina sahi gi piba nan plan sempham je mamang da piram ba sempham singdagi
2015-16 dagi tathabase haure aduga 2016 sidana khanta tarapa grassroots level da eight people ga thengnana praja gi kari wali ge magi na kari wali magi na kari haibase akhoi ne ba and akhoi chmaina sejida akhoi bu kitang khandi ragadi masidi last di khoi praja gi ulb singse leitabaga samana rakpagi bhabta lakadaba sidagi khoi cham samna khoi CMda khoi memorandum amasu ngasi submit tawjagani NSUI Manipur State Nasinduna Nasi Ahanba NSUI State Level Painting Competition Nama Congress Bhavangi Auditorium Hall the Pangthokre Peace and Communal Harmony Haibatim the Pangthokiba Painting Competition Dida Makok Matang Tarba Angang Sing Nabemagitang Taramari Angangi Nimita Manamatum Sing Yentokani Hari Sandal District Wangparel Village da SSA Scheme Makada Nona Saba New Wangparel Primary School Nasi Handokre Formaduda Sandal Autonomous District Council member TS Hobson Sote New Wangparel Village Chief Swami Sote Sandal General Education Office ke Assistant Inspector L Moses Anal Namaru News Munisagaki School ge Ojamari Mahiru Kyasu Sargaki Formaduda TS Hobson Sote na Education Mahiru Singu Human Resource Hangar Hanaba Achawamacha Aba Piri Haiki Tenopal Block Manung Daleba SDO Video Office Sangabu Haina Cookie and Nanaga Chief Chairman Association Tenopal President Hauko Kai Haukip Amadi General Secretary na Kangalagli Lagleba the Bemagitang Taratru Pog Manung the Sangabi number local MLA Amadi Marilenaba Singi Pugning Singsilakli Bisnupur District Nasi ATM Amata Hankidre ATM Hang the number Moiduna Micham Plaza in the Chauna Awa Mayuna Cray, Amarunda, banks in the cell deposit of Lapa, Amadi, Lopolapa, New Kiana, Angan Bayutaki Hona, banks in the Mamanga, Leptuna, Lena K. Tomantomba political party, the letter Mamui Hundra of Congress Party, the Yawa Cray, Harautiana, Opagi Toromama, Tanga, Block Congress Committee, Sindra, Tanga Kendragi MLA. Team Mangi Babugi Yumba, Pangtokre, Toromatuda, Kendra Sigi MLA, Oivatanatana, PDG Chairman Su Oriba, Team Mangi Babuna, Tanga Block Congress Committee President Salam Modu, Hanagi, Pradan Irabo Yauna Pangtokiba, Torum Aduda, Magna Haikibada, Kendra Sigi Chaka Torangi Tabak Bapung Fana, Congress Party in the Pakatuna Lakri, Makatana Su Paket Kigani, Masida, Miam the Mahakbo Mukana, Mihut Ohenbil Haiki. Sericulture Department ki FO Lona Bapang Tokiba written test the Asoga Aranba Kia Lady Basi Marilena Vasina meeting Changduna Amukana written test Pang Tokiu Haina Manipur Press Club the Pang Topa Palmising Unabada Parikat Hakiba Yaukibi candidate Amana Pundokre. Inspector gi exam hayeng the 13 da hanina tawribase akoi gi FO gi suyauna yaragadi hanbiu natragadi inspector gi exam tawba haibase kahon biganu haibase ai haijaningi Manipur gi Singi area Sakar Hanbada media gi thudang haibase da nomang oiba seminar ma Imphal Hotel da Pangthokre DIPR ki matenga loinana Manipur Hill Journalists Union Sinduna Pangthoki Bathormatu da Chief Minister Okrami Bobi, Deputy Chief Minister Gai Khangam, Forest Minister I Hamosandra Amadi, IPR ki Director Megasandra Kongmamsu Saugyaki. Hanagi due laina prepaid meter panduna mai sizinaribasina ariba lupa changa amasung lupa lising setpi makoi gi outstanding due adu tidokpa yagani haina MSPD cell na khangalagli. Kudong Chabasi Lakliba Tang Taramari Fawa Pigani, Miamna, Marilenaba Company, Siga Official Singamadi, DZM got Pau Pongnabu Haina, MSPD Selgimaiki Kangalakli. Kanglai Park Lamsing Apunba, Mairalup, Kanglai Park Itarani Palak Subamapuk, Kumon Numit Torum Hayang Pangtokotori Numit Asida, Kanagamalup Amatana, Ban Amadi, General Strike, Tavidanaba Apil Toragli. UN Sina Satariba Economic Blockade na Manipur gi Miam Kamtenga Awaba Pire Atuba Matamda Wari Sanaduna Miam gi Awaba Kokalo Haina CPI ML Liberation Manipur State Committee na Paugi Mifamda Pongo Kre Sagoban Tera Tengmaizam Laikai the Leba Paugi Mifam Aduda Pangtokiba Mifam Aduda Committee gi Secretary S. Samungona Highway the Economic Blockade Toba Haibusi Constitution da Yadava Podi, Wari Sanaduna, Warusin, Purakpangamdrabadi, Sarkar Paribasing, Pam Tadokadabani Haiki. State government, Kogi economy blockade Tauriva, Kogi Kambusing, Siga Paminaraga, Warusin, Porunava, one of you, Kaima Warusin, Porunava, Honavangam Dragati, Manipur Praza, economy blockade,
अवाब सैथिंग से सरकार फंगनदब ताई कईगुम सरकार अखोई कुमई दो येंब लेतागदी मोई फम थादो यारे New Chekon the Lebab Baby Psychom English School the Anang Singilay Pachang the Nabama Pangtokre. Differently able singi Tongamba category from the Pangtoki Pachang the Naba do Luismaki Torunda, GIZ Range 1 IK Muiba Rimski, Department of Psychiatry Head Dr. N. Haramani Amani Manipur Central Zelgi Deputy Superintendent is Tautangsu Surgyaki. Fayengi Pangalba Community Hall the Masana Masabu KNF Eni Hajaba Miu Amana Sinda Water Supply the Deeper Driver Sangulse Manichandrabu Faziluba Thongbu Fayeng Sinda Kadangban Tairen Popi Kautruk Amadi Kangsuki Miam Mifum Pangtuna Akan Momong the Yaning of Fungo Kre Manipur Legang the Kunja Singi Punsi Amasung Lan Tunga Pungamdravadi Akan Kongjang Sansinduna Isagi Hak Punsi Amadi Lan Kanjana Bafanaragani Haina Sakpa Fayeng Sangat Lupna Kangalagli. How's it called? Mertana Timber Begma, Amokana, Lovis. Oza, Pen Relief Oilme, Hongnaba, Oksikba, Tangsikba, Puna, Missingba, Sinavayarba, Lipsa, Puna Putuksaba, Oza. Jangi labor solar padagi producing attava akcham chokharba tunga chaba yarattava khong hanga nungairattava singidama amatta nairaba upaidi jolip syrup amasung jolip capsule ru changina sinabiu Lakliba November ki tang 16 Nomaising numit ki ayuk pung mapan tabadagi Horizon Hospital Porompat Jennings Gate asina special free eye camp ama pangthok sagani pumnamak na matam chana lingbiraktuna mit kamari leinaba punamak tanabiu advanced registration hangzari Break matunda mayam taramok siri KSA na sahi khuti ki pangthok tuna lakba kunaida kathoklaba e haiba chinda blood donation camp ama Jennings ki blood bank ka khusam naduna pangthokre camp aduda KSA ki thomi chahum romna e pinaba pandam thamki KSA ki president Moirang Them Laxman na Nasi Piriba E asna Miyoiba Kunai the Karat or Sukana Piba Namlavadi came a Siki Pandam Pangle Haiki. E have a sea Mobagi, Anisuna, Maki Mosin Bayara Posama Laitaba, Lona, ESC later Bukanda, Pangabakanda, Kanakanagumba, Miokeagi, would see Maraba Tiki Bakayaba, Laiba Sidegi, Katawasu, Kanzaba, Namnabik Pandamda, and the Punk Services Nasi E Katopagi, Parmasi, Pangtok 7. Soibam Mayolakpada, Malam Gitak Pangtukba, Lining Hall, Pulogi Chamakumapan, Subamapok, Numit Ningsing Torum, Mifamda, Maite Inaki, Isagilanda, Lemzininga, Udamana, Tom Tinganba, Mintol Pirakpada, Lining to Sanamay Temple Board, Impalna, Harawu Pundokre. Impal West Police Commando na Kongpal Kongkham Lekadigi Pripak Pro, member of Fari Hari, Police Kipiaro, Gicherolamana, Pagalabam USC Maming. Madingbam Samu Chayang Kinitoi Apopole Kitrapakala Kongpal Kongkham Lekadigi Mangondagi detonator Yauba Zainana Saba hand grenade and Amasu Panglehari Akhil Bharatiya Vidyarthi Parisat Manipur State Kimakada Akhil Bharatiya Vidyarthi Parisat Moirang Unit Nasinduna Moirang Municipal Council Ward number 3 the Lebak Community Holder Parisat Ki Tomi Nupisingamadi Hal Oiribinipisingu Chako Kre Tarmaduda Imphal West Imphal East Visnupur Thobalamadi Sanapati District Lakpa Parisat Ki Nupi Thomi Kiana Sulbyaki Parisat Ki Maike Digi Nupi Sinda Kudol Port PK Tarmaduda Central Agricultural University Ki Dinamadi Parisat Ki President Su Oriba J.N. Lystrom Amadi Parisat Ki Secretary Narendra Sapam Amadi Delhi University Ki Associate Professor T. Saitam Yauna Parisat Ki Thaupuba Kiana Sulbyaki J.N. Lystrom na Thawang Amadi Lenana Wapam Kia Thamki Miss Anisa Kobi Chahi Tara Tarugum Surabi More Forest Gate Ginupi Machama Hokiba Tang Tarit Ginubidang Wadam Pung Manga Makaram Papa Matamda upon Kangana Mangre Hari Mark Fit Manga Wangi Kulay Kuchuni Magna Toki Matamda Mangra Machugi T Sardam Litki Anang Machugi Faneka Masetki Kanagumana Tengabi Dabadi Marangna Police Station the Pau Bibu Hari Pochangam Gram Panchayat Ki Chanbiro Kamati Uchiwa Gram Panchayat Ki Uchiwa Awang Lekai 14 by 13 ki hangba member khanna bagi maraki mikhal gi
Election Commission of Mikhal ki notification thokre. Nomination pisan bagi aroiba tarik November ki tang tara tarugni scrutiny na tang tara tareta tawraga miret che lothopagi aroiba matamna November ki tang kunmathwini Mikhal na thasi ki tang kungani thoida pangthokani hari. National People's Party Manipur ki Vice President oina MD Habib Ali Wangangloi oina Aisnabadip amadi KS Radha Kishore khanbada State President Thangmilen Kipgena ayaba pikre. Hauji sanabagi pawaw lobisi. Sanamagi pawaw pizari. Mayang Imphal Thana Maning Lakai Dalaiba Judo Federation of India ki Training Center da Education Minister Ratan Kumar na Zimmama Hangdopagaloidana Handak Patna da Pangthukiba Sub Junior Judo Championship da Jin Champion Oirakiba Sanaru Singh Harau Tiam Opagaloidana Kudol Pikre. Tharumadu da Mayang Imphal Municipal Council ki Hanagi Chairperson Mayang Imphal Block Congress ki President Yauna Tongan ba Miyoi Kiana Serbiaki. Sanaroi team asina gold Nippon, silver ahum amadi bronze ahum laurakpada minister na nungaiba phungdoki. Amopha Moirang team ena taramathui suba and Balanda Memorial Second Division Football League champion hoikre. District Football Association Bishnupur na sinduna Bishnupur minister team da team taramathui na group ani thongna khaidokuna satharkiba anirak suba I Boton Memorial Third Division Football League ngasi sanakiba ahanba match da IC na YSWA Junior Bu goal Nippon Sinoda ani suba match da WYC na UFA Bu goal ama Sinoda amadi ECISO na BFC Bu goal ani Sinoda paitiba pikre. Manipur Veteran Football Association sinuna pangthokkiba amadi pangthokadariba Challenge Cup ta saruk yakiba team sing miyoi ani tharaktuna association sibu chawkhanaba honamina si hari. Tharataba Club Association singna chahi asida pangthokadariba taramapun suba Challenge Cup ta saruk yaba yaroi hari. December ki tang kungamani dagi kuntaruk fawa banga suba National Yoga Championship pangtholagani atopa marol uripok yambem lekai daliba Yoga Physics Institute and Studies Manipur ki khanglabi yagani hari. Hauzik makhataba pau bayai ningthojamdagi lobisi. Ngasigi sanabagi makhataba pau da State League Football. Taramatu Suba Manipur State League ki second phase knockout basis ki ngasi sanakiba match da nako nambul mafal lamadi draw kwa ketel mai pakre. All Manipur Football Association na sinduna Imphal gi mafal kangjibung Kumbal Lampak Main Stadium amadi Kumbal Lampak Artificial Turf Ground da Khumuksam Ingosa Singh Memorial Trust ni sponsor tawduna mamang thagi August ki tang kunmari dagi state asigi masak nairaba team tara nithoi na saruk yaduna sathariba sahi asigi taramatu suba Manipur State League ki second phase knockout basis ki ngasi sanakiba ahanba match da league table da taruk suba position takiba nako nambul mapal na ahum suba position takiba league asigi mamang sahi ki champion M Khabambu goal ahum anida maithiba pikibani nako nambul mapal gi mai papagi goal ahum adu TS Mudhuma goal na match ki taranipal suba kuntra mathoi suba madi humputara mari suba minute sanduna match asi mai pakibani maithiorba M Khabangi goal ani duna N Boris amadi N Pritam na match ki taramanga suba madi humpu suba minute sanki match asida nako nambul mapal ki sanaroi KS Milan K Suraj S Anand amadi M Khabangi E Abochada center referee na unsporting behavior gidamak yellow card utki league asigi ani suba match ki sanakibada league table da ani suba position takiba Traukwa Kaithel na tare suba position takiba Klasa Kainobu goal ama sinoda maithiba pikre Traukwa Kaithel gi mai papugi goal adu El Sana Tombana match ki yankai taruk suba minute sanki match asidasu Klasa Kainogi sanaroi P Romesta center referee na unsporting behavior gidamak yellow card utki Sathariban league asigi second phase knockout da loser order team Young Physic Union amadi FC Jalen Sadar Hills hayeng nungtil pung ama makai tabada Kumbal Lampak Main Stadium da sanaragani ngasi maithikiba Klasa Kaino amadi M Khabam thasigi tang taramari gi nungtil pung ama makai tabada sanaragani fencing
state kumangagi fencer nupa amadi nupi sangma yankairom na saruk yaduna ngasidagi Khuman Lampak Indoor Stadium da Fencing Federation of India gi meng makhada Manipur Fencing Association na simduna sahi sigi kunmari suba Junior National Fencing Championship hokre hoktobugi thoramda Inner Manipur Parliamentary Constituency gi MP Dr. T Maina Manipur Fencing Association gi President TS Joy Kumar amadi Jenims ki Director Dr. L Deven na thoram mapusing oikhi ngasi ahoba numit ki pangtokhiba foil team da Manipur na ahanba position taduna goal lokre Punjab na anisuba taduna silver amadi Maharashtra amadi Kerala na ahum suba position taduna bronze medal lokre Manipur foil team gi goal lokhiba fencer singadudi W Thoibi P Anita L Khushpurani amadi G Priya Lakshmi ni tennis Assam ki Linear Jemirna Manipur ki Banti bu maithibu piduna Marisuba North East Open Lawn Tennis Tournament ki Ladies Open Singles ki title lokre Manipur Tennis Association sinduna Lampenpat Officer Club ki tennis quota state mangagi tennis sanaroi nupa amadi nupi chamrom na saruk yaduna thase ki tang mapal degi chathariba Marisuba North East Open Lawn Tennis Tournament ki ngasi sanakhiba Ladies Open Singles ki aroiba match ta Assam ki Linear Jemirna Manipur ki Bantibu set ani sino taruk ahum taruk anida maithibu biduna category asigi title lokhibani sahi yankai manga mathaki veteran doubles ki sanakiba aroiba matchta Manipur ki N Dilip amadi Ais Ibotombi ki jurana Sasanka amadi Laishem Sanagi jurabu set ani sino taruk ama amadi taruk marida maithibu biduna champion oikre Men's Open Singles ki ngasi sanakiba ahanba semi-final match ta Nagaland ki Bilasir Khati na Manipur ki N Premjitpu set ani sino taruk ani da maithibu piduna final sangkre ani suba semi-final match ki sanakibada Mizoram ki Lalam Chuana set asigi Innocent bu set ani sino taret taruk amadi taruk ani da maithibu piduna final sangkre hayeng final sanagani Amaromda sahi nipumanga mataki veterans doubles ki ngasi sanakiba ahanba semi-final match ta Manipur ki Kangjamba amadi Tulesor ki jurana set asigi N Ranjit amadi Dilip ki jurabu set ani sino taret manga taruk amada maithibu piduna final sangkre ani suba semi-final match ki sanakibada Manipur ki Ais Ibotombi amadi Y Ibotombi ki jurana state asigi Ramkumar amadi Sana Tomba ki jurabu set ani sino taruk mari amadi taruk sino da maithibu piduna final sangkre hayeng aroiba match sadagani sathariba tournament asi hayeng loisin lagani loisin bagi thoramda Manipur Sarkar gi DGP LM Khote amadi Manipur Tennis Association gi President T Pamaina thoram mapusing oigani water polo Kuntratruk suba state open water polo tournament ki final da Congo Youth Organization Team A amadi Welfare Youth Liberation and Conduct Organization ga sanaragani Manipur Water Polo Association sinduna thasi ki tang taradagi saruk yaduna Standard College Swimming Pool Kuangbada Sathariba Kuntratruk suba State Open Water Polo Tournament ki ngasi sanakiba ahanba semi-final match ta Congo Youth Organization Team A na Central Swimming Club Wangkai Ningtem Pukrimapal Team A bu goal 13 mapal da maithibu piduna final sangkhibani ani suba semi-final match ki sanakibada Welfare Youth Liberation and Conduct Organization na Southeast Development Organization Center bu goal mapal amada maithibu piduna final sangkhre Sathariba tournament asigi ahum suba position ki sanakiba match ta Central Swimming Club Wangkai Ningtem Pukrimapal Team A na Southeast Development Organization Center bu goal 13 da maithibu piduna ahum suba position takre Sathariba tournament asi hayeng loisin lagani loisin bagi thoramda MLA TH Biswajit Manipur Municipal Corporation ki Mayor S Sunil Imphal Municipal Corporation ki Ward number 3 ki Cooperator RKG10 Standard College ki Principal M Kumar BJP Manipur Pradesh ki Executive Member N Indrajit amadi Manipur Water Polo Association ki President KS Khelendra na thoram mapusing oigani Hockey Manipur Hockey na sinduna Khuman Lampak Hockey Stadium da nupi ki team manga amadi nupa ki team taret punna team tarahumdoi na saruk yaduna thasi ki tang taruk teki chathariba sahi taratruk makha ki tare suba men and women state level hockey tournament ki ngasi sanakiba nupi masagi match ta CEO Singjamai Wangma Khetri Lekaina YCCIC Kontha Ahalupu Panjal Nepal Sinoda maithiba pikre hayeng nupi masagi ahanba semi-final match ta Sai Guwahati amadi Phamya School ga sanagani ani suba semi-final match ta Ideal Club Tera Bazar amadi CEO Singjamai Wangma Khetri Lekai ga sanagani
Nupa Masagi Ahanba semi-final match da Hockey Union Lairingbam Lekai amadi SYUC Usekon Kunoga Sanagani. Anishuba semi-final match da Maira Basikong amadi Pham Yai School ga Sanagani. Kang Gopal Dev Likam Knockout Kang Tournament Champion Gopal Dev Kangkuna Oikre. Gopal Dev Kangkuna Sinduna Yai School gi Gopal Dev Kangchangda Mamang Thagi October gi tang kumari degi Kangkhut Mapalna group ani thongna khairukuna chatharakiba Gopal Dev Likam Knockout Kang Tournament ngasi loisinkhre. Ngasi sanakhiba aroiba match da Gopal Dev Kangkhutna Yai School Kangkhutpu Panjin Kuntha Tre Taramari kaptuna maithiba piduna chatharakiba tournament asigi champion oikhibani. Hauzik aying asagi pau pizari. Ngasi nomagi oikiba aying asagi pauda ICAR Lamphel Patagi phangba paugi matung ina ngasi gi khwaidagi sakiba degree Celsius 19.0 khwaidagi ingba degree Celsius 15.9 Nuksita yauba ising manilgi sang ayukta saada marfu tarani toy nuktilda saada humpumari oiki ngashigi nong sukibagi sang ama 0.0 millimeter ni However, the Maru Pao Amungan Pizari. Railway Minister Suresh Prabhuna Tupul Railway Station building, Quiding Sanga Tunnel number Taranitogi, Safety Tunnel, Tupul, Ponganaba in Falda, Urepuyutam Grey. UNC economic blockade na petroleum product yaw na nomada season nagada port ki mabal khaining ai leitina wangkat tre no makaktagi hena season na ba petrol leitre amadi UNC ki economic blockade ki mayok ta mafung krada counter economic blockade chataba hokre nasi ki DISTV paw matang selalu sendiri meng tabir besendu amak tahna kurunjan